ꯆꯟꯆꯟ ꯑꯩ ꯃꯥꯒ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯥꯗ ꯑꯔꯣꯏꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯆꯦꯟꯈꯤꯕꯒ ꯗꯂꯥ ꯍꯥꯏꯅꯁꯨ ꯂꯥꯎ ꯃꯣꯏꯁꯨ ꯍꯥꯠꯅꯤꯡꯉꯦ ꯅꯣꯏ ꯆꯟꯗꯣ ꯅꯤꯡꯁꯤꯡꯗ꯭ꯔꯣꯅ ꯅꯤꯡꯁꯤꯡꯉꯤ ꯑꯃꯨꯔꯛꯇꯤ ꯑꯩ ꯃꯥꯒ ꯈꯟꯅꯔꯕ ꯑꯗꯨ ꯇꯧꯗꯦ ꯃꯃꯥꯡꯗ ꯇꯨꯡꯗ ꯑꯥꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯥꯟꯅꯕꯗꯩ ꯃꯉꯣꯟꯗ ꯈꯤꯇꯪ ꯀꯟꯅ ꯊꯥꯎꯔꯕ ꯑꯗꯨꯗꯒꯤ ꯈꯟꯅꯔꯛꯄ ꯃꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛꯇ ꯐꯨꯔꯦ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯁꯥꯎꯅ ꯊꯣꯛꯂꯦ ꯁꯥꯟꯅꯕ ꯆꯠꯂꯦꯅ ꯑꯔꯣꯏꯕꯅꯤ ꯑꯗꯨꯅ ꯂꯨꯖꯔꯦ ꯀꯥꯔꯛꯑꯒ ꯑꯗꯨꯒ ꯊꯣꯡ ꯊꯤꯡꯉꯦ ꯊꯣꯡ ꯊꯤꯡꯉꯀꯥꯟꯗ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯁꯦꯠꯀꯦ ꯇꯧꯔꯦ ꯁꯦꯠꯂꯀꯥꯟꯗ ꯐꯨꯔꯤꯠ ꯂꯤꯠꯄ ꯅꯪꯍꯧꯗꯔꯦ ꯑꯗꯒꯤ ꯀꯨꯀꯤ ꯂꯥꯛꯑꯦ ꯑꯗꯒꯤ ꯀꯥꯡꯒꯗ ꯄꯥꯛꯊꯔ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯑꯦ ꯀꯟꯅ ꯑꯗꯒꯤ ꯊꯣꯡ ꯐꯒꯥꯏꯔꯦ ꯑꯗꯨꯗꯩ ꯆꯪꯉꯦ ꯑꯗꯒꯤ ꯑꯩꯅ ꯃꯈꯨꯠꯇ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯤꯕ ꯑꯗꯩ ꯃꯈꯨꯠ ꯊꯥꯡꯒꯠꯄꯗꯨꯒ ꯃꯣꯏ ꯀꯨꯀꯤꯗꯨꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯅ ꯃꯊꯨꯟꯗ ꯀꯧꯔꯛꯏꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯅ ꯑꯗꯩ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯕꯗꯣ ꯑꯅꯤꯔꯛ ꯇꯥꯈ꯭ꯔꯕ ꯑꯗꯒꯤ ꯀꯩꯅꯣꯅ ꯕꯠꯅ ꯁꯨꯔꯛꯏꯕ ꯑꯗꯩ ꯃꯆꯤꯟꯗ ꯑꯗꯩ ꯆꯦꯜꯂꯦ ꯑꯩ ꯆꯦꯜꯂꯀꯥꯟꯗ ꯑꯗꯩ ꯅꯣꯡꯃꯩ ꯀꯥꯞꯄꯛꯑꯦ ꯑꯗꯨꯗꯩꯗꯨꯔꯕ ꯆꯟꯅ ꯀꯧꯍꯧꯔꯤꯗꯣ ꯑꯗꯨꯒꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯃꯅꯤꯡꯗ ꯌꯦꯡꯉꯗꯤ ꯑꯩꯉꯣꯟꯗ ꯁꯤꯔꯅꯤꯕ ꯑꯩꯅ ꯆꯦꯟꯈꯤꯕꯒ ꯑꯗꯩ ꯃꯥꯁꯨ ꯂꯥꯎ ꯗꯂꯥ ꯍꯥꯏꯅ ꯆꯟꯅ ꯀꯧꯔꯛꯏꯕ ꯑꯗꯩ ꯃꯥꯗꯤ ꯂꯩꯍꯧꯔꯦ ꯃꯥꯗꯤ ꯀꯩꯅꯣꯅ ꯃꯣꯏꯗꯤ ꯒꯥꯔꯤꯗ ꯐꯥꯔꯕ ꯑꯣꯏ ꯆꯟꯒ ꯃꯃꯥꯒꯒꯤ ꯃꯣꯏ ꯇꯨꯔꯦꯟ ꯑꯗꯨꯃꯥꯏꯅ ꯊꯥꯗꯔꯛꯄꯗꯣ ꯅꯪ ꯎꯔꯕ ꯐꯣꯇꯣꯗꯤ ꯎꯕ ꯃꯣꯏꯁꯨ ꯍꯥꯠꯅꯤꯡꯉꯦ ꯊꯥꯡꯅ ꯀꯛꯊꯠꯂꯒ ꯍꯥꯠꯄꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯅꯣꯏ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯀꯅꯤ ꯄꯄꯥꯅ ꯑꯗꯣ ꯅꯣꯏ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕ꯭ꯔꯥ ꯃꯈꯥ ꯇꯥꯅ ꯇꯝꯒꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯥꯔꯃꯤ ꯗꯗꯥꯗꯤ ꯀꯩ ꯑꯣꯏꯅꯤ ꯑꯩ ꯀꯃꯥꯟꯗꯣ ꯃꯅꯤꯄꯨꯔꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯦꯀꯦꯠ ꯀꯃꯥꯟꯗꯣꯔꯣ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯄꯨꯔ ꯀꯃꯥꯟꯗꯣ ꯀꯃꯥꯟꯗꯣ ꯑꯣꯏꯔ ꯂꯩꯕꯗꯨꯗ ꯍꯥꯠꯇꯣꯏꯅꯤꯅ ꯀꯨꯀꯤꯗꯣ